Tungan social media ki maru oiba I pau khar miyam ba share tawjage nauna semgani haina thorang tawriba popular government asina Kuki zo miyam ki political demand sawgalaglabadi hairiba lengak aduda aikhoi su harauna sawgatkani haina Saikot AC ki MLA Paulilal Haukimna phongdokhre Haukiba nongnini ki mamangdi hauna leptana surakhiba nongna maram oiduna kairak dam gi makha thangbada leiba turel gi imai wangkhalakpadagi lairai ningkhaiba horokpadagi ising pathokba haure haire Nakal Amoromda Arambai Tingol ki leader Korounganba Khuman na yamna maru oiba wafam khara thamlakle nong se sum lepak dragati ising isaw lakadaba mali Arambai Tingol ki athoba isilinaw sing miyam ki damakta matam ama hekta da mateng pangnanaba sem saduna laisi haina Arambai Tingol ki leader Korounganba Khuman na thamlakle Makha tarakpa update ta security na Kuki zo gi miyoi kaya phabagi mayokta Kuki body singna sit in protest ki khongjang sangsilagani haire Haukiba sahi 2023 ki May ahumdagi hauna state asida hojik thokliba kanglup ki irang asiga mari lainana terrorist ki oiba thong kaya sathabagi thodokta senaba Kuki zo gi miyoi kaya security force na maru oina NIA amasung CBI na phab punbagi thong kaya satharapagi mayokta Kuki Women Organization for Human Rights na sinduna thas ki kunchaga mathogi ayuki pung 13 dagi numit yungba pung ani phawba Kuki zo area singda sit in protest ki khongjang changsilagani haire Kuki Women Organization for Human Rights ki maiketagi thadorokhiba sirol amana hairibana NIA amasung CBI na yamna sumdaba mongda Kuki zo gi miyoi kaya phaba punbagi thong asi yaningde makhoi gi miyoi kaya singnai haibagi damakta phaba punbagi thong kaya sathai haina pendaba phongdoladuna thangai sengna kanglup ki irang asida hingsa amadi terrorism gi thong kaya sathaba miyoi kaya amana frida sathok sasin tawduna laire maitai extremist singi mathakta FIR lising kaya file tawkhrabasu kanagumba amata phaba punba tawde aduga Kuki zo gi miyambuna maram sadana phaba punba yauna tathi tawai gi thong kaya sathari Thawong singasi Justice amasung Democracy ki Foundation da akiba pibani Government Army ki nongmai lising kaya amasung nongmai maru lakya lut tawgi thodokta senaba Arambai Tingol ki Self Style Commander Korounganba na maning makha tamba piri mahaki mathakta NIA na case process tawrabasu free oina lairi Nakal Amoromda former Chief Minister N Biren ki audio tape ki case adusu thijinnaba Supreme Court ta taksilakle aroibada haibana NIA amasung CBI na maral laitaba Kuki zo gi miyoi kaya phaba punbagi thawong sathabana Government office sing thingzinba yauna protects asi hena pakthok sakthoknabagi maram oirakani loinana maram sadana makhogi miyoi kaya phabagi thong sing satharibasi leptrabadi NIA CBI natraga atai agency singi makhogi area da maning tamna chathok chasin tawba yahaloi hainasu phongdorakle